ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯑꯆꯥꯛꯄ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯂꯥꯛꯏꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯇꯨꯀꯠꯆꯩꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥꯃꯛꯅꯤ ꯈꯜꯂꯒ ꯊꯃꯣꯏꯗ ꯍꯦꯛ ꯎꯕ ꯃꯛꯇ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯑꯁꯨ ꯀꯨꯝꯊꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯒꯤ ꯃꯈꯣꯡ ꯁꯣꯛꯑꯒ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯊꯃꯣꯏꯗ ꯂꯥꯟꯐꯝ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯅ ꯏꯃꯥ ꯈꯔꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯖꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯃꯥꯁꯤꯡꯕꯨ ꯃꯥꯡꯊꯣꯛꯀꯅꯨ ꯍꯥꯏꯇꯥꯔꯦ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯏꯃꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯏꯕꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯈꯟꯖꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯈꯠꯂꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯏꯄꯥ ꯏꯄꯨꯅ ꯈꯣꯏꯔꯤ ꯅꯥꯎꯔꯤ ꯐꯨꯝꯈꯤꯕ ꯑꯩꯒꯤ ꯃꯐꯝꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯣꯔꯦꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯒꯤ ꯉꯁꯤ ꯂꯥꯟꯖꯦꯟꯅꯔ ꯂꯩꯕ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯇꯛꯈꯥꯏꯗꯅ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯗ ꯉꯁꯤ ꯏꯂꯦꯛꯁꯟꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯂꯛ ꯃꯤꯍꯧꯕ ꯂꯩꯇ ꯂꯥꯏꯔꯕ ꯀꯩꯒꯨꯝꯕ ꯈꯔ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯆꯔꯥꯝ ꯆꯗꯠꯅꯕ ꯃꯥꯟꯕ ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯤ ꯃꯥꯟꯕ ꯃꯑꯣꯡꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯆꯦꯡꯒꯤ ꯕꯪꯒꯣ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯆꯥꯛꯊꯨꯡꯒꯤꯗꯃꯛꯇ ꯄꯔꯦꯡ ꯂꯦꯞꯄꯒꯨꯝꯅ ꯎꯍꯟꯕꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯇꯣꯛꯄꯤꯌꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯂꯝꯕꯤ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯇꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯁꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯨꯒ ꯒꯦꯠ ꯍꯥꯡꯇꯣꯛꯑꯒ ꯆꯪꯍꯟꯕꯁꯨ ꯅꯠꯇꯕ ꯃꯤ ꯎꯅꯔꯤ ꯑꯇꯣꯞꯄ ꯎꯅꯔꯤꯑꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯆꯥꯛꯊꯨꯡ ꯀꯌꯥꯝ ꯄꯤꯔꯛꯀꯗꯧꯔꯤꯒꯦ ꯀꯌꯥꯝ ꯐꯪꯒꯗꯧꯔꯤꯒꯦꯕ ꯍꯥꯏꯖꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯃꯨꯛ ꯇꯥꯈꯤꯗꯧꯔꯤꯒꯦꯕ ꯂꯥꯟ ꯃꯇꯝꯗꯨꯗ ꯏꯃꯥ ꯃꯩꯇꯩ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯆꯥꯛꯄꯗꯣ ꯉꯁꯤ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡꯁꯤꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯂꯩꯇꯕ ꯂꯥꯏꯔꯕ ꯆꯨꯗꯠꯅꯕ ꯆꯔꯥ ꯍꯦꯟꯕ ꯀꯥꯡꯕꯨꯅꯣꯕ ꯅꯈꯣꯏꯅ ꯉꯁꯤ ꯆꯦꯡꯒꯤ ꯕꯪꯒꯣ ꯃꯃꯥꯡꯗ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯛꯅꯤ ꯐꯤꯅꯤꯕꯗꯧꯅ ꯂꯦꯞꯄꯤꯕꯁꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯆꯧꯕ ꯇꯣꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯌꯥꯎꯏ ꯀꯦꯝꯄꯦꯟ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯁꯦꯝꯒꯤ ꯕꯪꯒꯣꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯁꯦꯝꯒꯤ ꯕꯪꯒꯣ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯀꯦꯝꯄꯦꯟꯁꯤꯗꯗꯤ ꯀꯔꯤꯒꯤ ꯊꯤꯡꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯋꯥ ꯄꯉꯥꯡ ꯉꯥꯡꯕꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯅ ꯉꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯈꯔꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯥ ꯑꯃꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄ ꯃꯗꯨ ꯂꯥꯟꯒꯅꯤ ꯉꯁꯤ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯃꯤꯀꯣꯛ ꯑꯃ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯅ ꯃꯆꯟ ꯀꯌꯥꯅ ꯃꯃꯥ ꯀꯌꯥꯅ ꯃꯆꯦ ꯑꯣꯏꯕꯤ ꯀꯌꯥꯅ ꯑꯗꯨꯒ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯃꯥ ꯃꯄꯥ ꯀꯧꯗꯅ ꯃꯆꯥ ꯀꯧꯗꯅ ꯇꯦꯡꯊꯥꯅ ꯑꯣꯏꯗꯅ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯥꯎꯊꯣꯛꯄ ꯆꯨꯝꯗꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯀꯩꯁꯨ ꯂꯩꯇꯕ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯈꯔ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯆꯥꯛꯊꯨꯡ ꯈꯔ ꯂꯩꯀꯥꯏꯒꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕꯗꯧꯅ ꯂꯦꯞꯄꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯁꯤ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯌꯨ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡ ꯃꯅꯤꯄꯨꯔꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯉꯁꯤꯗꯒꯤ ꯂꯦꯞꯄꯤꯌꯨ ꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯆꯠꯄꯁꯦ ꯊꯤꯡꯕꯤꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯗ꯭ꯔꯒꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯚꯥꯞ ꯇꯥꯒꯅꯤ ꯑꯗꯨꯅ ꯏꯕꯨꯡꯁꯤꯅ ꯉꯁꯤ ꯊꯝꯃꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏ ꯑꯗꯣ ꯑꯁꯨꯝ ꯇꯥꯃꯤꯟꯅꯈꯤꯁꯤ ꯑꯩꯁꯨ ꯃꯈꯥꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯃꯤꯟꯅꯈꯤꯁꯤ ꯏꯃꯥ ꯈꯔꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯖꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯃꯥꯁꯤꯡꯕꯨ ꯃꯥꯡꯊꯣꯛꯀꯅꯨ ꯍꯥꯏꯇꯥꯔꯦ ꯌꯥꯔꯒꯗꯤ ꯏꯃꯥꯁꯤꯡꯅ ꯑꯝꯇ ꯃꯩꯇꯩ ꯏꯃꯥꯒꯤ ꯂꯧꯁꯤꯡ ꯊꯧꯅꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯍꯧꯈꯤꯕ ꯂꯥꯟ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯍꯧꯈꯤꯕꯅꯤ ꯚꯥꯔꯠ ꯃꯅꯨꯡꯗ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤꯐꯥꯎꯗ ꯕ꯭ꯔꯤꯇꯤꯁꯅꯐꯥꯎ ꯁꯤꯡꯉꯒ ꯂꯩꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗ ꯀꯔꯤꯃꯠꯇ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯃꯗ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯈꯤꯕꯅꯤ ꯃꯩꯇꯩꯗ ꯁꯤꯡꯅꯔꯛꯄꯗꯒꯤ ꯃꯁꯦ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯄꯨꯟꯕꯗ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯦꯕ ꯏꯝꯐꯥꯜ ꯈꯛꯇꯗ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯁꯤꯡꯅꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯒꯤ ꯏꯃꯥꯁꯤꯡꯅ ꯄꯣꯛꯈꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯉꯛ ꯀꯛꯑꯒ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯃꯉꯥꯗꯣ ꯍꯥꯠꯈꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯄꯣꯛꯄꯤ ꯃꯃꯥꯁꯤꯡꯗꯣ ꯉꯁꯤ ꯃꯗꯨꯒꯤ ꯏ ꯆꯦꯟꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯏ ꯌꯥꯎꯔꯝꯃꯒꯗꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯨꯝꯅ ꯃꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗ ꯏꯃꯥ ꯃꯌꯥꯝꯁꯦ ꯎꯔꯗꯤ ꯂꯥꯟ ꯃꯥꯏ ꯄꯛꯀꯅꯤ ꯈꯟꯖꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯦ ꯏꯃꯥ ꯈꯔꯅ ꯆꯦꯟꯊꯍꯟꯕꯤꯒꯅꯨ ꯏꯃꯥ ꯈꯔꯅ ꯃꯥꯡꯊꯣꯛꯄꯤꯒꯅꯨ ꯏꯕꯨꯡꯁꯤꯒꯤ ꯊꯃꯣꯏꯗ ꯆꯛꯏꯕ ꯃꯩꯆꯥꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯂꯩꯔꯤꯕꯅꯦ ꯑꯩꯁꯦ ꯀꯥꯎꯃꯤꯟꯅꯔꯣꯏꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝꯗꯨꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯀꯧꯔꯒ ꯏꯃꯥ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟ ꯆꯠꯄ ꯉꯝꯗ꯭ꯔꯁꯨ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀꯧꯔꯒ ꯂꯥꯟꯁꯤꯗ ꯀꯩ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯧꯕꯤꯗ꯭ꯔꯒ ꯉꯁꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯀꯧꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯁꯥꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯆꯥꯛ ꯆꯔꯥ ꯑꯃꯒꯤ ꯆꯦꯡ ꯆꯥꯛꯈꯨꯝ ꯑꯃꯒꯤꯗꯃꯛꯇ ꯅꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯄꯤꯌꯣꯕ ꯑꯩ ꯏꯃꯥꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯌꯣꯟꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃ ꯌꯣꯟꯕꯅꯤ ꯈꯪꯗꯦ ꯑꯩ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯃꯁꯤ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦ ꯑꯩ ꯌꯣꯟꯊꯣꯛꯑꯒ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩ ꯄꯤꯒꯦ ꯍꯥꯏꯕ ꯂꯥꯛꯄꯤꯌꯣꯕ ꯏꯃꯥ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯥ ꯃꯌꯥꯝꯅ ꯉꯁꯤ ꯂꯥꯟꯒꯤꯗꯃꯛꯇ ꯑꯗꯨꯛ ꯋꯥꯗꯅ ꯉꯁꯤꯁꯨ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯐꯪꯗꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯆꯦꯟꯗꯅ ꯏꯅꯛ ꯅꯛꯅ ꯌꯦꯡꯕꯤꯔꯣ ꯐꯌꯦꯡꯗ ꯆꯠꯄꯤꯔꯣ ꯐꯌꯦꯡꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯣ
पुंग क्या फाव कमाइन लेगे है सिंगो सेकेंड खुदिंग चलो मिकु खुदिंग मेरा पाइबी मैम थोकांदा संगिबने कौतुक चपीरो कौतुक की लाइब लंबी लमसांगी संगी लंबी सिदगी लेब मेरा पाइबी सिंगी यंगिरो नुमी तारखदा तौरिबा नुंगिंदा तौरिबा मैम से अदगी असोमदा सिनामोंदा तौरिबा अदगी सुगुनुरोंदा तौरिबा मैम से कक्सिंगदा कइदा खैरोक तौरिबा मैम से सी अमते यंगियोबा इमा इबेन अखोगी सागी एरिया इम्फाल मनुंग एरिया की मनुंग लेब इम्फाल ईस्ट वेस्ट की मरुइना सागी इम्फाल मनुंग दगी सेंगी बंगोदगी किलोमीटर 30 की मनुंग लेब मैम से सीनेबा हौजी सिदा इरांग थोक्तना हौजी सोला लाकांदा अखोई चाकनी फिनी बदंग लेबदो नखोगी नसको येनिंदे नखोगी नसको तुकचे इमा इबेन जिंगी नसको तुकचे सेम बंगो ममांग लेपो उबदा अखोई इमा सिंसे अखोई बु योक पीबा थापीबा अखोई अवाबा तारम मतम इमा सिंगी मतेंग पांगबदिना अखोई सौथोक सबिबदो नसिदी सेम बंगो नुसा मरता चाकनी फिनी बदंग आराम खौरांगबा लेजदबा सोमालिया की मयांग कंगबा कई मगुमना मया यावद्रो कई मगुम लेपक लेरंबा नुसा मोमजिंग कई अमोगुम लेपक लेरंबदो उबदा तुकतबा फाव हाइतारे अदुना मणिपुर अमुक तौद्रिबा मओंगा अदुगा मालेमगी मफम अमदा तौद्रिबा मओंगा इलेक्शन की कैंपेन मयिंदा कौरगा ऑफिस कौरगा तौबा हाइबसे ngasi इमा इबेन जिंग matung ilaga yahan baibse yamna ikai ngai ni ta kौरगा तौबा हाइबसे ngasi इमा इबेन जिंग matung ilaga yahan baibse yamna ikai ngai ni इलेक्शन की कैंपेन नाति खुमा कदौरिबरा इलेक्शन की कैंपेन हाइनी मरमदि असुक वारबा लानफम कया तानफम कया थात्रा माथोय सुजला अबा सिगी मतम सिदा मिकप मिराव खोना तौरु मतम सिदा मियाम मरता लाको ngam लेkai लेkai की मेरा पाइबी मैम कौरगांदा आई करी तौजोगे कपी लेkai दुदा आइना करी हाइजोगे आइना चपंग ngam इमा इबेन की साइड की इमुंगी अवाबदा आइना समाइना ना सरुग यार हाइदना वाहाई मत तौबदा हाइबा लेब्राबा कना कौखिगेबा बंगो मनुंग लोटना दिल्ली दा चतना कनो तौदना लोइमक लेगिबा ngak नत्रो अदु ngasi करिगिनोबा अदु लोइना कौथोगा इमा इबेन मयाम अमना ngasi करिगिनोबा सेम बंगो ममांगदा चांगनी फिनी बदंग लेगिदो यामना तुकसे इमा इबेन मयाम से तसेंग हागदी मसिदा लाइबा इमा इबेन सिंगी अखोना तुकसरिजे अदु अखोना इमा मंगनी खलगा थमोइदा हेक उबो मत गाड़ी तोंगगा लाजु कुमदा दरगसु अखोना इमा सिंगी मखोंग सोगा खुरुमजरिबनी थमोइदा लानफम अनाक नक लेइबा खुंजा सिंगी इमा इबेन सिंगा हिंग दिन तुम चाबा खंगना लेरंबा दा थेंगनबा मतमदा अदुना इमा खरना मणिपुर की सेंगरबा थोना फरबा इमा सिंगो मांगथोकनो हाइतारे अहममक्तदा पारी मोम चैनल खुनगाई इबुंग युपा मयामबु इकाई खुमनबु उच्चरी लोइना लोइना येंबिरिबा मयाम पुना पुसु इकाई खुमनबु उच्चरी ngasi aina video se thamjarapadi aikhogi leiriba mete ichina amasung akhoi ima mayam na video se yona baina video se hapcharakpani thamoi se asugi matik thamoi se nuaite pende asumaina manipur siga makeup mira khona thallaba mi hat akhoi ningon masa sing akhoi angang sing akhoi gi ima sing aduki matik tamthina hat khrabane ba adu matam duga prime minister na wafang amani baw thambi khideba hannabu yengakte haibaga chamana rabani ba aduga राजनाथ सिंह लामे मा लामबदसु असुम येंगमे येंगमगा सखी बदगी ngasi करिगोम एक्शन अमा लौद्रियबा अदुना ngasi अखोइन हुजिक खंगदबदी युम कया मा हुजिक इमा मयामगी ममितगी मपी कंग्रेबसे अखोइ कावबा यादेबा मचन कया अमना हुजिक ममितगी मपी कंग्रेबा महाकी मपुरोइबा लेखिदबगी मागी नुपी मयाम अमा ममिते पी कंग्रे अंगांग मयाम अमा हुजिक मपा मसक खंगदना लेइरेबा असि मयाम जे अखोइ कावबा मतम नतेबा असुगुंबा मयाम से कावबगी सक्तम अमा उबदगी अखोइ ngasi खुनगाइबा इबुंग युपासिना थमोइ से असुकी मतिक पेंदबा असुकी मतिक नुवाइतबा फोंदुरकपसे आइसु थमोइ से यामना नुवाइतबदे ngasi मयाम दे यौना बाइना वीडियो से मैना हापचरकपनी इचिनाव मयाम इबुंग युपा असुक थौना फबा मयाम लेरगा अखोइ करिगी निंग हंदोरिबनो अखोइ इमा मयामना इबुंग युपा इचा मयाम सिगी थौना ओइरगा थोक्तोरिबनेबा अदुना आइना हाइजगदबदी अयोदगी हेना खंगबा ngatani लेइबे सिंगसे इमा सिंगसु ओजा सिंगसु इचे सिंगसु अदुना होजिक होजिक इबुंग युपा मयाम अमसुंग लेइबा अखोइ मैतै इचिनाव मयाम से अपुन बोइना लेमिनबगी अदुकी मतिक दरकार ओइ अदुगा अखोइना अमना पामदबा थबक तौमिनारोइसी अफाबसे करिनो अखोइगी मैतै हैबा मैतै सिगी चुमगदबा मैतै हैबा मैतै से कनगदबसे करम लंबीदा लेरगा अखोइ मैतैगी थौना लिंजेन से मालेमदा सक ताकने बसे असि अखोइ हुजिक ताहौदरगदी तुंगदा ताकपगी मतम लेइरोइद्रा आइना खनबदगी आइना सि वीडियो सिगी मतेंग लौजरगा इबुंग सिगी वारी से मयांग यफमदा थमजगे आइना वीडियो से हंसी सेमजरपनी अदुगा पारी मोम चैनल ना अमुकसु मयांग यफमदा हाइजरी असुगुंबा इबुंग इपाना थमोइ सोपा नुंगाइतबा असुगुंबा मयाम से उबदा यामना नुंगाइते अदुना इमा मयाम अखोइ मयाम हौजिक वाखन तामिनरसी अपुन मोइना लेमिनरसी कंगलेपाकना याइफरे इमा लेपाकना याइफरे अदुना अमुकसु हाइजरी इमा मयामगी पांगन इमा मयामगी थौना से अखोइ मालेमदा उटपगी हौजिक मतमनी अदुना अखोइ इमा मयाम अपुन मोइना लेपसी
ꯂꯤꯡꯖꯦꯟ ꯆꯞ ꯃꯥꯟꯅꯕ ꯂꯤꯡꯖꯦꯟ ꯈꯥꯕ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯎꯠꯄꯒꯤ ꯍꯧꯖꯤꯛ ꯃꯇꯝꯅꯤ ꯑꯁꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯖꯔꯝꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯔꯥꯟ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯥꯍꯟꯖꯅꯤꯡꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯊꯝꯖꯔꯛꯄꯅꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯃ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯍꯥꯏꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ